अहानबदा मरुइबा पाउसिंग पिजरे एमएलए सिंगी युम मई थारगा शांति पुरकनी हाइरबदी मसक महाक मसागी मयुम मसाब अंगना थाजरगे हाइना थांगा एसिगे एमएलए टी रोबिंद्रन फोंदोक्रे कोलिन गोन्साल्फना यूरोपियन चर्च सिंगदगी लुपा लाख यांखैगी एंटीका राइटर सिंग ngakthoknaba pangki haina maral sikre amadi Imphal West amasung East ki curfew ngasi numidang waram pung 3 fawba komthokre Bishnupur district ki oina so numidang waram pung 5 fawba komthokle Mayam Bukurum Jere, ELITETV Pau Mideng Tabiriba Singbo Sana Hemam Nataram Nokjere, Hosek Mapung Oiba Pau Miam da Sandok na Pizere. MLA Singe Yummai Tharaga Hosik Tok Liba Irangasi Name Tagani Haidabadi, Mahak Masana, Masagi Yummai Tagani Haina Tanga Assembly Constituency MLA Tongbram Robindrona Fongdokre. Mahak Namakatana Hai, Hosik Tok Liba Irang Asi Atoba Matamda Lushinaba, Makoyo Iba Maike Dige Taubayaba Tabaksing Paikatli. Masida miyamna pendaba leirabadi mahak miyamgi damak leibani miyamna yadrabadi MLA famdagi thadokani haiba wafam so fongdokki haijo haiba tabdi leibak Manipur miyam prajagi damakta mayamna pamba thabak ai punamak tabada loni yare MLA to haijo ayak to ani aduga MLA to ga phari haraga su yare kan group karakter sagalaga kam kharamna MLA yumai thani adai yumai thani haiba tasu ai yumai tharaga Yummai Tharaga Toiba classes, Okisino Sing and Matake, Ukadebasi, Luna Pani Haita di Haibiro, Mayamba Tadu, Aika Tazar Gams, my man Thompson. Anti-India activist Colin Gonsalves na European Church Singdage, anti-CAA rioters Sing Ngakthoknaba, Lupa Crore Yankai, Funky Haina Legal Rights Observatory, LRO na Maral Sikre, News Agency Amana Fongdokibada, Colin Gonsalves English Sing Aniga Supna Anigi. Gujarat riot ki matangda Prime Minister gi kanna thigatpa ki matangda maming chatkiba miyoi amani LRO na makhata na fongdorakpada church amadi mahaki NGO ga khutsam naraga India asi leita da bacharang na ba thokna ba singkiba misakni haina su maral siri masida su atai hiram kaya da su chena ba misakni haina maral siba ga loinina Union Home Minister da che iduna mahakpu phana ba amadi ain gi oiba thabak lokhat na ba su khangan khre haire Assam Rifles amadi Mizoram gi Tuipang Police kapunna khutsam naraga thibo humba ki thabak chathabada Mizoram gi Sahia district ki Zawangling area dagi Myanmar lal hoba hum amaga yauna miyoi mari fare haidi makhoi dagi Burma gi 4 crore ani lising yankai India gi value da lupa lakh mapan lising marifutaret chohumga kunganipan kenbo bike ahum fagat pangamle haidi Makoy sing ngarang fagat pangamkibani senfam sing adu wargi mawongda yamlaba pochei leisin bada sizinabani haiba khangbangamle faraba potlam singa konana Tuipang police station da khutsinakre hairi Paugi maraktat natin break amalong minasi Welcome to UNACO College Khongman, a co-educational college affiliated to Manipur University, offering BA, BAc courses, regular classes with continuous evaluation, high-end technology-aided teaching, transportation, hostel and paying guest facilities at nominal cost are available. Session begins on 31st July 2023. Registration and admission is continuing. Planning to study outside Manipur? Are you confused about your college or university selection after 12? Manipur Edu Online provide assistance to help you. College or university selection, admission guidance, career counseling. Don't delay.
For more details, kindly log into our website www.manipuridu.online, or you can also call us at 7628 960 947. Diabetes ka loina na hinglibusing tha amagi manungda fahanba ngamle. Khong hamba nungai tabasu numit manga nigi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Umnamak natural oiba anoba hidak makal singna laying jabani. Haksang da sokadaba side effect amata leite. Makatana hidak chabagi mathausu tararoi. Ako pamorol gidamak nga simaglangsing biraw Diabetes Hospital, Jennings Road near Punjab National Bank, Porompat. SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam mama khangjana bagi khudong chaba du mapung fana pina bagi damak specialized oiraba team kaya semdona angang singbu nauringai dagi khoiga chana ba sinfam gi maramda singna mari makhong taktuna afaba khunai ama oirakna ba hona duna ngasi fawbala Career Solution amagi chap chana guidance thiba haibasi arriba dinate adubu ipurgedi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna sacha khaknatana community level dagi hauraga adom gi khwaidagi chanaba sinfam adu mai pakna chatnanaba sem sagani aikhoigi mamal yamlaba naha singbu tungge chuwalambe lamada lamjing haurasi SS Career Solution na piriba khudong chaba singasi khopna khanta haurasi Years of trusted diagnostic service, Babina Diagnostics. Break ki matungda mayambu taram nokchari makhataba pausing pizare hauze koiriba Manipur gi fiba masida Myanmar macha singi khut yawi haina Manipur gi governor Anusuya Uike na phongdokre wafam masing arang mahakna khundra pamda leiba Naurem Birahari College ta hangliba relief camp ta leiriba sing haktheng nana unaduna makhoi gi awat apa sing amadi atai hiram kayada wari watai sanabada phongdokhibani mahakna paumi sing da hai mapandagi miyoi khara changlakle haiba mahak khangle mapandagi changlakliba singna ngasigi fiba masi ohenbani haiba su khangle maram asina security gi lokhatfam thokpa thabak sing lokhat halagani haiba su thajaba pike makhatana akanba mong da thiba humbagi thabak chathadana makhoi bu tan thokina basu honaragani haibagi thajaba pike hairi Imphal East amasung West ki oina ngasi numidang waram pung torok fawba curfew komthokre Bisnupur district ki oina su curfew ngasi nungthil pung manga fawba komthokle curfew komthoklingai manungda kaithel amadi dukan sing thong hangnaki miyamna nongmada changdaba yadraba potlam sing curfew komthoklingai da leisinaki lambida hanakumna gari chenaki ELITETV News Channel asigi oina miyamna email gi khuthangda I pau thabirakpa matamda email address info@elitetv.in da thabirakna bakhanganjari masida satana ELITETV da I pau phone bagi oina phone number 9402890982 da I pau birakna bakhanganjari miyamna su ELITETV gi YouTube channel Facebook page Instagram amadi Twitter so follow tawbina bakhanganjari Loisilapada maruiba pausing pizare MLA singi yum mai tharaga santi purakani hairabadi mahak masagi mayum masamakna thazarage haina thanga SG MLA T Robindro na phongdokre
Colin Gonsalves na European Church singdagi lupa crore yangkai anti-CAA rioter sing ngakthok na fangki hai na maral sikre. Amadi Imphal West amasung East ki curfew ngasi numidang warang pung taruk foba komthokre. Bistupur district ki oinaso numidang warang pung mga foba komthokle. Hojik fawbagi oina ELITETV na sandok chaba Manipuri pau matang sa loisinjare bideng tabiriba singbo amukahana khurumjari.